ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯗ ꯂꯥꯛꯆꯒꯗꯧꯔꯤꯕ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯋꯥꯍꯪꯁꯦ ꯑꯣꯖꯥꯅ ꯉꯁꯤꯐꯥꯎꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯐꯣꯡꯕꯤꯈꯤꯕ ꯊꯥꯡ ꯇꯥꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯨꯛ ꯐꯣꯡꯕꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯃꯤꯡꯒꯨꯝꯕ ꯂꯩꯔꯒꯁꯨ ꯆꯥꯎꯔꯥꯛꯄ ꯍꯥꯏꯐꯦꯠꯇꯪ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯌꯥꯝꯅꯕꯨꯗꯤ ꯏꯗꯅꯕꯨꯗꯤ ꯂꯩꯔꯒ ꯐꯣꯡꯕ ꯉꯝꯗꯕ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯐꯣꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯅꯕꯒꯤ ꯀꯥꯡꯂꯣꯟꯗ ꯏꯕꯅꯤ ꯑꯝꯇꯪ ꯊꯝꯕꯤꯔꯝꯒꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯨꯁꯨ ꯑꯩꯅ ꯃꯈꯥꯗ ꯂꯩꯕ ꯀꯛꯌꯥꯏꯒꯤ ꯑꯣꯖꯥ ꯄꯀꯥꯗ ꯆꯠꯂꯒ ꯑꯩꯅ ꯍꯪꯉꯨꯕꯅꯤ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯐꯣꯡꯒꯦꯅ ꯈꯜꯂꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥꯗꯨꯅ ꯄꯨꯌꯥꯁꯤ ꯐꯥꯊꯣꯛꯑꯒ ꯂꯪꯍꯩ ꯄꯤꯀꯣꯛ ꯊꯦꯡꯅꯧ ꯄꯨꯌꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯜꯂꯨ ꯑꯣꯖꯥꯗꯨꯅ ꯄꯤꯕꯤꯔꯛꯄꯅꯤ ꯊꯥꯡ ꯇꯥꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯕ ꯂꯩꯅꯕ ꯄꯨꯌꯥ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯖꯥꯗ ꯀꯣꯄꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯣꯏ ꯗꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤꯐꯥꯎꯗ ꯊꯝꯍꯧꯗ꯭ꯔꯦ ꯑꯣꯖꯥꯒꯤꯗꯤ ꯉꯁꯤꯐꯥꯎꯒꯤ ꯂꯥꯏꯔꯤꯛ ꯀꯠꯊꯣꯛꯄꯅ ꯁꯔꯨꯛ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯕ ꯄꯨꯟꯁꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯊꯥꯡ ꯇꯥꯒꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯐꯥꯎꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯕꯨ ꯑꯣꯏꯔꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯛ ꯁꯪꯁꯊꯥꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯍꯩ ꯈꯪꯕꯤꯕ ꯑꯣꯖꯥꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯕु ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯀꯨꯝꯕ ꯄꯤꯕꯤꯔꯛꯄ ꯂꯩꯔꯒꯗꯤ ꯑꯣꯖꯥꯅ ꯑꯦꯋꯥꯔꯗꯁꯦ ꯀꯌꯥꯃꯨꯛ ꯉꯁꯤꯐꯥꯎꯒꯤ ꯈꯣꯡꯆꯠꯇ ꯑꯦꯋꯥꯔꯗ ꯀꯌꯥꯃꯨꯛ ꯂꯧꯕꯤꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯦꯋꯥꯔꯗꯀꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯑꯗꯨꯁꯨ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯍꯣꯏ ꯃꯊꯪ ꯑꯩꯍꯥꯛꯅꯁꯨ ꯄꯨꯔꯥ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯄꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯥꯖꯔꯦ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯦꯋꯥꯔꯗ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ 2005 ꯑꯗꯨꯋꯥꯏꯗ ꯂꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯖꯕꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕꯁꯨ ꯂꯧꯕꯤꯈꯤ ꯑꯗꯨꯃꯥꯏꯅ ꯂꯩ 2002 ꯑꯗꯨꯗ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯣꯔꯣꯖꯤꯅꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯍꯣꯏ ꯑꯗꯨꯏ ꯃꯊꯪꯗꯗꯤ ꯃꯊꯪ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤ ꯑꯇꯩ ꯑꯇꯩ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯝꯈꯥ ꯁꯅꯥꯍꯟꯒꯤ ꯑꯦꯋꯥꯔꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯧꯔꯀꯦꯁꯣꯔ ꯑꯦꯋꯥꯔꯗ ꯀꯔꯤ ꯑꯇꯩꯒꯤ ꯁꯪꯁꯊꯥꯟ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯋꯥꯔꯗ ꯑꯗꯒꯤ ꯎꯀꯟꯒꯤ ꯑꯦꯋꯥꯔꯗ ꯂꯣꯏꯅꯃꯛ ꯄꯤꯕꯤꯈꯤꯕ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯜꯂꯒ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯗꯁꯦ 5 ꯑꯃ ꯇꯔꯨꯛ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯕꯤꯈꯤꯕ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯋꯥꯅꯣꯝꯃꯨꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯒꯤ ꯍꯣꯠꯅꯖꯃꯟ ꯈꯪꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯦꯋꯥꯔꯗꯁꯦ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯐꯥꯎꯒꯤ ꯈꯣꯡꯆꯠꯇ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯊꯦꯡꯅꯕꯤꯔꯛꯄ꯭ꯔꯥ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯅꯁꯨ ꯊꯦꯡꯅꯖꯕꯗ ꯍꯥꯏꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯌꯣꯛꯈꯠꯄꯤꯕ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯤꯕꯅꯤꯗꯤ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯝꯕꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯅꯁꯨ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯥꯛꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯃ ꯎꯕꯁꯨ ꯐꯪꯖꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒ ꯊꯥꯡ ꯇꯥ ꯍꯥꯞꯄꯤꯗꯅ ꯃꯥꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯊꯥꯡ ꯇꯥꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯀꯗꯥꯏꯃꯨꯛ ꯌꯥꯝꯅ ꯐꯕꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯍꯟꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯕꯒꯤ ꯀꯥꯡꯂꯣꯟꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯩꯅ ꯑꯍꯟꯅ ꯂꯧꯖꯕ ꯋꯥꯔꯤꯗꯥꯕ ꯆꯥꯖꯥ ꯊꯥꯡ ꯇꯥ ꯇꯝꯃꯨꯟꯍꯦ ꯊꯥꯡ ꯇꯥ ꯇꯝꯗ꯭ꯔꯗꯤ ꯊꯥꯡ ꯇꯥ ꯍꯩꯇ꯭ꯔꯗꯤ ꯃꯥꯂꯦꯝ ꯀꯟꯕ ꯉꯝꯃꯣꯏ ꯊꯥꯡ ꯇꯥꯅ ꯂꯩꯕꯥꯛ ꯉꯥꯛꯀꯗꯧꯕꯅꯤ ꯊꯥꯡ ꯇꯥꯅ ꯃꯤ ꯁꯦꯝꯒꯗꯧꯕꯅꯤ ꯊꯥꯡ ꯇꯥꯅ ꯄꯨꯝꯅꯃꯛ ꯉꯥꯛꯀꯗꯧꯕꯅꯤ ꯍꯥꯏꯕ ꯀꯥꯡꯂꯣꯟꯁꯤꯗ ꯑꯩꯅ ꯀꯨꯞꯅ ꯊꯤꯔꯒ ꯁꯨꯝ ꯇꯝꯖꯔꯛꯄꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯍꯟꯅ ꯇꯥꯛꯄꯤꯔꯣ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯟꯕ ꯑꯃꯅ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩꯒꯤ ꯄꯦꯔꯣꯠ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯁꯅꯥꯞꯇ ꯀꯥꯎꯊꯤ ꯊꯥꯡ ꯇꯥ ꯇꯝꯕ ꯌꯥꯔꯝꯗꯦꯕ ꯊꯤꯡꯉꯝꯃꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯄꯥꯅꯥ ꯄꯥꯝꯕꯣꯝ ꯑꯣꯏꯕꯗꯅ ꯇꯝꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯕꯨꯕꯣꯛꯁꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯈꯟꯕ ꯑꯃ ꯑꯣꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯥꯡ ꯇꯥ ꯇꯝꯕ ꯌꯥꯏꯗꯅ
ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯒ ꯇꯝꯕꯤꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯇꯨꯡꯏꯟꯖꯍꯧꯕꯅꯤ ꯕꯨꯕꯣꯛꯇꯨꯒꯤ ꯀꯩꯅꯣꯗ ꯇꯝꯕꯒ ꯌꯥꯔꯝꯄꯣꯟꯇꯦ ꯊꯥꯡ ꯇꯥ ꯀꯔꯤꯝꯇ ꯃꯃꯩꯊꯪꯗ ꯕꯨꯙꯆꯟꯗ꯭ꯔ ꯅꯤꯡꯊꯧꯒꯤ ꯁꯅꯥꯍꯛꯇꯗꯤ ꯌꯥꯕꯤꯔꯛꯑꯦ ꯊꯥꯡ ꯇꯥ ꯇꯝꯕꯁꯦ ꯌꯥꯝ ꯐꯣꯡꯅ ꯑꯗꯨꯝ ꯇꯝꯕ ꯌꯥꯔꯦ ꯑꯗꯗꯤ ꯁꯨꯃꯥꯡꯗ ꯀꯔꯤꯗ ꯁꯪꯒꯣꯏꯗ ꯀꯣꯏꯗ ꯇꯝꯕ ꯌꯥꯔꯦ ꯑꯗꯨ ꯃꯃꯥꯡ ꯑꯗꯨꯗꯤ ꯑꯩ ꯌꯥꯕ ꯅꯠꯇꯦ ꯊꯥꯡ ꯇꯥ ꯇꯝꯕꯗ ꯂꯣꯟꯅ ꯁꯪꯒꯣꯏ ꯑꯃꯗ ꯈꯥꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯇꯝꯅꯔꯝꯃꯤꯅꯦꯕ ꯌꯥꯔꯝꯗꯦ ꯌꯥꯝ ꯀꯤꯅ ꯍꯥꯏꯕꯗꯤ ꯆꯩꯔꯥꯛꯀꯨꯝꯕ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯊꯥꯡ ꯇꯝꯃꯒꯗꯤ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯅꯤ ꯍꯥꯠꯀꯅꯤ ꯑꯗꯨꯐꯥꯎꯗ ꯄꯤꯔꯤꯅꯤ ꯃꯣꯏꯅ ꯊꯥꯡ ꯇꯥ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨ ꯃꯅꯨꯡꯗ ꯇꯝꯃꯐꯥꯎꯗ ꯃꯔꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗ ꯊꯣꯜꯂꯝꯃꯦꯕ ꯑꯍꯥꯟꯕꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯕꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯊꯥꯡ ꯇꯥꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯑꯩꯈꯣꯏꯒꯤ ꯄꯦꯔꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯄꯦꯔꯣꯠꯇꯨꯗ ꯁꯝꯈꯥ ꯕꯣꯔꯥ ꯆꯥꯎꯕꯈꯩꯗ ꯇꯧꯈ꯭ꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯂꯥꯟ ꯇꯧꯕꯗꯨꯅ ꯁꯝꯈꯥ ꯕꯣꯔꯥ ꯆꯥꯎꯕ ꯑꯩꯈꯣꯏ ꯄꯥꯎꯅꯥ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯄꯥꯎꯅꯥꯁꯤ ꯂꯧꯊꯣꯛꯑꯒ ꯊꯦꯝꯗꯅ ꯐꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯥꯗ ꯅꯕꯇꯤꯗ ꯊꯥꯕꯅꯦꯕ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯌꯥꯝꯅ ꯍꯩꯕ ꯄꯥꯎꯅꯥꯗꯨ ꯂꯥꯛꯏ ꯑꯩꯈꯣꯏ ꯊꯥꯡ ꯇꯥ ꯇꯝꯍꯧꯒꯤ ꯍꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗ ꯑꯥꯗꯗꯤ ꯃꯩꯇꯩꯂꯣꯟꯗꯤ ꯈꯪꯗꯕꯅꯤꯅ ꯃꯣꯏ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟꯗ ꯇꯝꯕꯤꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯃꯤꯆꯥ ꯀꯔꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯩꯔꯥꯛ ꯅꯨꯡꯂꯥꯛ ꯑꯗꯨ ꯑꯣꯏꯗꯅ ꯂꯣꯟꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕ ꯂꯩꯀꯥꯏꯗ ꯊꯪꯗ ꯑꯩꯅ ꯑꯩꯈꯣꯏ ꯄꯗꯃꯁꯤꯔꯤ ꯑꯣꯖꯥ ꯈꯦꯔꯆꯟꯗ꯭ꯔ ꯂꯩꯔꯤꯉꯩꯗ ꯑꯩꯒ ꯈꯔ ꯋꯥ ꯉꯥꯡꯅꯩꯌꯦꯕ ꯊꯥꯡ ꯇꯥ ꯃꯤꯅ ꯂꯣꯟ ꯇꯝꯕꯁꯤꯕꯨ ꯄꯥꯎꯅꯥꯅꯕꯗꯤꯗ ꯆꯠꯂꯒ ꯊꯥꯡ ꯇꯥ ꯇꯝꯃꯨꯏ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯒꯤ ꯑꯍꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯨꯗꯒꯦ ꯍꯥꯏꯗꯅ ꯃꯗꯨ ꯂꯣꯟꯂꯒ ꯄꯨꯔꯛꯄꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯩꯅꯕ ꯑꯣꯏꯅ ꯇꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯦꯔꯣꯠꯇꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯇꯝꯈꯠꯂꯛꯄꯒꯤ ꯑꯉꯥꯡꯁꯤꯡ ꯇꯝꯈꯠꯂꯀꯥꯟꯗ ꯑꯩ ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯏꯔꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯃꯈꯥ ꯃꯈꯥꯗ ꯑꯍꯧꯕꯒꯤꯀꯣ ꯊꯥꯡꯒꯣꯟꯒꯤ ꯁꯦꯝꯗꯣꯛꯇꯅ ꯊꯥꯡꯕꯤ 10, 9, 3 ꯑꯩꯅ ꯂꯩꯔꯤꯁꯤ ꯑꯩꯅ ꯈꯥꯏꯗꯣꯛꯇꯅ ꯃꯊꯪ ꯇꯝꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯂꯣꯟꯗ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯊꯥꯡ ꯇꯥꯏ ꯃꯔꯝꯗꯗꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯦꯝꯗꯣꯛꯄ ꯁꯥꯊꯣꯛꯄ ꯇꯧꯔꯛꯄꯁꯤ ꯃꯤꯒꯤ ꯃꯤꯔꯣꯜ ꯂꯩꯁꯤꯡ ꯁꯨꯛꯄꯥꯝ ꯄꯥꯝꯗꯅ ꯑꯩꯈꯣꯏ ꯏꯔꯣꯟꯗ ꯇꯧꯁꯦꯗꯅ ꯁꯥꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯐꯥꯎꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯥꯡꯂꯣꯟꯗ ꯃꯣꯏꯒꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯀꯔꯤ ꯂꯩꯌꯦ ꯌꯣꯒꯥ ꯍꯥꯏꯗꯅ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯁꯥꯖꯦꯜ ꯀꯥꯡꯂꯣꯟ ꯆꯤꯡꯈꯩꯔꯣꯟ ꯍꯥꯏꯗꯅ ꯑꯍꯤꯡꯗꯒꯤ ꯁꯥꯟꯅꯕꯒꯤ ꯀꯥꯡꯂꯣꯟꯗ ꯊꯝꯕꯤꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯊꯥꯡ ꯇꯥ ꯇꯝꯕ ꯇꯥꯔꯗꯤ ꯁꯥꯖꯦꯜ ꯀꯥꯡꯂꯣꯟꯁꯦ ꯆꯤꯡꯈꯩꯔꯣꯟꯁꯤꯕꯨ ꯍꯩꯇ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯑꯩꯅ ꯏꯔꯣꯟꯁꯤ ꯌꯥꯔꯤꯉꯩꯗꯤ ꯑꯩꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯊꯥꯡ ꯇꯥꯒꯤꯗꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯠꯂꯛꯏꯗ ꯊꯥꯡ ꯇꯥꯏ ꯃꯔꯝꯗꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯤꯡ ꯇꯥꯛꯄ ꯑꯇꯩ ꯂꯩꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯔꯣꯟ ꯏꯌꯦꯛꯇ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯌꯥꯗꯒꯦꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯥꯡ ꯇꯥꯏ ꯀꯥꯡꯂꯣꯟꯁꯤ ꯃꯁꯤ ꯆꯠꯄꯗ ꯎꯠꯇꯨꯅ ꯁꯔꯀꯥꯔ ꯃꯌꯥꯝ ꯁꯦꯝꯃꯛꯁꯤ ꯃꯤꯁꯤꯈꯣꯟꯅ ꯑꯃꯨꯛ ꯆꯠꯄꯗ ꯂꯩꯕꯥꯛ ꯀꯣꯏꯅ ꯑꯃꯨꯛ ꯁꯣꯏ ꯐꯥꯅ ꯎꯠꯂꯝꯃꯦ ꯑꯗꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯀꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨꯒꯤ ꯂꯨꯞ ꯑꯃ ꯁꯦꯠꯂꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯆꯤꯡꯈꯣꯛ ꯆꯤꯡꯌꯥꯁꯤ ꯁꯣ ꯎꯠꯍꯜꯂꯦ ꯑꯩꯅ ꯇꯧꯗꯅ ꯑꯃꯨꯛ ꯁꯟꯗꯣꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯥꯡꯒꯝꯗ ꯂꯩꯕ ꯖꯤꯕꯟꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯂꯨꯞ ꯑꯃꯨꯛ ꯁꯦꯝꯒꯠꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯇꯅ ꯑꯃꯨꯛ ꯎꯠꯂꯦ ꯃꯊꯪ ꯁꯨꯝ ꯎꯠꯂꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤꯅ ꯑꯃꯨꯛ ꯀꯪꯂꯥ ꯁꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯟ ꯀꯥꯏꯔꯤꯁꯦ ꯑꯩꯅ ꯃꯊꯪ ꯁꯨꯝ ꯁꯦꯝꯒꯠꯄꯅꯤ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯂꯝꯗꯤ ꯃꯈꯥ ꯂꯝꯗꯁꯨ ꯍꯦꯛ ꯌꯥꯔꯤꯉꯩ ꯈꯨꯟꯗ ꯑꯩꯅ ꯂꯨꯞꯁꯦ ꯁꯦꯝꯃꯅꯤ ꯑꯋꯥꯡꯗꯁꯨ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎꯗꯒꯤꯅꯆꯤꯡꯕ ꯃꯥ ꯇꯔꯦꯠ ꯈꯨꯟ ꯀꯩꯔꯤ ꯃꯁꯥꯡꯁꯤ ꯂꯨꯞ ꯁꯦꯝꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯑꯕ ꯂꯣꯏꯅ ꯍꯤꯡꯗꯅ ꯂꯣꯏꯅꯃꯛ ꯁꯣꯝꯗ ꯇꯥꯡꯈꯝ ꯅꯨꯡꯈꯝꯒꯁꯨ ꯂꯣꯏꯅ ꯍꯤꯡꯗꯅ ꯂꯩꯔꯤ ꯍꯩꯉꯥꯡꯗꯅꯤ ꯈꯔ ꯃꯨꯠꯈꯤꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯣꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯖꯒꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯁꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯑꯣꯖꯥꯗ ꯄꯟꯖꯈꯤꯕ ꯁꯔꯀꯥꯔꯅꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯦ
पुखत्पीरे खा वांगना अदो ओजागी अपामदा ओजागी मोट हाजर दारेबो हेना वांगना थांकत्पीबा माइ इना पीगी पृथ्वी लेबाक सिन मथौना कोई मणिपुर की थांगाजे अदुगा दुम खंगमयाना दुम सखंगनाबमदि ओइरे अदो ओजागी मोट खितंग हेना वांगना थांकनिंगबादि सिबो की जगहदा सरकारना बु लखत्पीरगदि हेना फबो ओइगनी अदि कोई कला तौजरिबा खरसे कोई सरकारना करबा थौदांग लखत्पीरगदि कोई कानबा मामाई पाक्चबा अदि कल्चर तौजरुबगी मही चाबा अदि मही पीबीबा सिगुंबा लेरगदि कम तौबा Hãy bấm đi hay đi sang thảo cô nói hàng đất là cái na quá đi miệng ta nó bị thiệt nó xí hầm nó thấy vậy bà con anh đây làm gì mà thằng mình đó ở đó đã thấy bộ cái gì rồi mấy người sao ra hay rồi muốn đi xem mấy đi xem nát nó đi nó rất tốt cái gì cái gì hậu gì mà mấy người anh em gì ở gia cũng một chắc chắn gì ấy là gì vậy ấy là không mình hay là chắc chắn mình muốn đâu rồi ai khôi là khăn lim là ở gia cô thì cái thông nó có vấn đề mà sao thì nó đây cho mày nè rồi nó ở gia cô thì xuất bản bản những cái vậy ấy là này hay thì cũng sẽ những vấn đề vậy à xin à sang cái này những chuyện nó quá đi này vậy mấy cái mà mình vấn đề vấn đề ấy có thể thôi cái vấn đề thì phải đúng là cái mà cái Olympic cái mà Deepak cái và fencing da rồi mình đang nói mình rồi thế ấy có thể thôi cái mà thế này đấy cái cái số bậc thang của mà cái hay thì cái người bodybuilder ôi mới cả thế đấy cái fencing da là hiện gì là mình phải ta đi tụi mày có một India cái rồi này lấy thì ấy có thể thôi cái mà thế ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅꯗꯤ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯥꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤꯅ ꯁꯨꯞꯅꯒꯤ ꯊꯥꯡ ꯇꯥꯗꯗꯪ ꯆꯨꯝꯅ ꯆꯠꯄ ꯑꯣꯏꯅ ꯎꯔꯨꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯒꯤ ꯎꯅꯖꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥꯁꯤꯗ ꯐꯪꯖꯗꯦ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯣꯖꯥꯅ ꯍꯣꯠꯅꯕꯤꯔꯝꯕ ꯀꯠꯊꯣꯛꯄꯤꯔꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯔꯦ ꯄꯥꯎ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯣ ꯉꯁꯤꯐꯥꯎꯒꯤ ꯑꯣꯖꯥ ꯈꯛꯇ ꯅꯠꯇꯅ ꯉꯁꯤꯐꯥꯎꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯇꯧꯖꯔꯤꯕ ꯀꯂꯥ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤꯕꯨ सरकार हेना येंजनहनिंगबा अदगी हेना चाखटपा माइकई मदा पुबिरकनाबा कला तौजरिबसिंगबु हिंगनबगी लंबी अमा हेना पिबिरगदी नुंगाइगनी हाइबा अदुमा खैगी ओजाजिना फोंदोबिरि सिमक्तजो खैगी माइकईदगी सुजु गवर्नमेंटना खैगी सिगुंबगी तंजा अमतंग लौबिरगा खैगी मसक खैगी ताकथोकपा ngamjadraba namjanबिख्रेबा ओजा गुरु मयाम सिबु सरकारना हेना थिगतपिरगा पु खतिरबा तारगदी मयाम मिंसु अदगी लेखरीबा ओजा हौखरीबा हौरकदबसिंगी थमोइद पेनबमा ओइगनी हाइबदु ओजागी थमोइदगी फोंदोपिरजाबा होय अदुनि आइना हाइ बिसानि लाइ जोंगाइना लागा ओजाजिंदुगी लौरेगा सरकारदा मोइन हाइबिरगा जासिबु सिंसिंना सिदि ओजादि सुगुम्बा मेओइनि कथोपुति हेरुक्ता अदे सोमबा लाइनिंग लंबिगिदा थांबागी मनमदा करि यामलेनि पिबिउ पुखदि पिबिउ हाइदा मोइना मचिंग पांबिरगदि को सरकार ने मैं तौजगदौने सुतौतौनिदि मथे अदु इसाजिंग तौरेति खै इसाजिंग तौरे समाइना सरकारला लेबो या गुरु मया जिंगी पुंगी सैगी लवरी लेनियाम जिंगी खुंगलगा को सरकारदा हाइजरगा सुगुम ओजाजिंग बिबिबो तोपत बिबियो मोइ लुलु ममेओनि खंदबो उदबो ओनमथे खोइना मथौ ताम ओइदना अखोइ पुकजरिसिं पिबि हाइरगदि मो यानेबो सोइदबो मदु अइ पुंसिदा असो याम लेको सात्र म्यामसि असिबो मनुदा ओजासिगी अवामन कथोपसि सिले तापिबा मत्ता अइ इनासिं तादेबो इसाजिं लाइखे मसिदा खंदोंगाइ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒ ꯊꯦꯡꯅꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯖꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤꯕꯨ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯈꯨꯟꯅꯥꯏ ꯑꯣꯖꯥ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯁꯤꯟꯇꯥꯒꯣꯏ ꯁꯤꯟꯇꯥꯀꯣꯔꯦꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯐꯤꯗꯥ ꯑꯆꯧꯕ ꯑꯃ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯒꯗꯤ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯗꯨꯒꯨꯝꯕ ꯍꯣꯠꯅꯕꯤꯔꯒꯗꯤ ꯀꯂꯥ ꯇꯧꯖꯔꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯕꯨ ꯎꯅꯖꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯟꯖꯅꯕ ꯂꯧꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ
ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯆꯠꯆꯔꯒ ꯎꯅꯖꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯧꯖꯔꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯏꯈꯣꯝꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯗꯤꯌꯥ ꯊꯥꯡꯇꯥꯒꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯒ ꯑꯩꯈꯣꯏ ꯆꯠꯆꯗꯨꯅ ꯎꯅꯖꯔꯕꯒꯤ ꯃꯇꯥꯡꯗ episode 9ꯅ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯕꯒꯤ ꯃꯇꯨꯡꯗ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗ ꯄ꯭ꯔꯣꯃꯣꯇꯦꯁꯟ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯁꯤꯒꯤ ꯎꯅꯖꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯊꯣꯛꯆꯔꯤꯕ episode 9ꯅ ꯊꯥꯡꯇꯥꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯒ ꯎꯅꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯎꯅꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯀꯃꯦꯟꯇ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯗꯣꯝꯗꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯣꯖꯥꯁꯤꯒꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯣꯖꯥꯁꯤꯡꯗꯣ ꯑꯝꯇ ꯆꯠꯂꯒ ꯎꯅꯕꯤ ꯍꯥꯏꯕꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯛꯅ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯛꯅꯁꯨ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯊꯃꯣꯏꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯋꯥꯈꯜꯂꯣꯟꯗꯤ ꯉꯁꯤꯃꯛꯀꯤ ꯁꯣꯁꯥꯏꯇꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯀꯜꯆꯔ ꯍꯥꯏꯅꯔꯤꯕ ꯃꯁꯛ ꯑꯁꯤ ꯁ꯭ꯄꯣꯔꯠꯅꯆꯤꯡꯕ ꯑꯁꯤꯅ ꯃꯁꯛ ꯇꯥꯛꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯜꯗ ꯆꯪꯉꯨꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯕꯨ ꯐꯤꯜꯗꯅ ꯃꯄꯨꯡ ꯅꯥꯏꯕ ꯃꯁꯛ ꯅꯥꯏꯕ ꯑꯃꯣꯝꯒꯤ ꯃꯆꯠ ꯂꯤꯛꯂꯝ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯃꯣꯇꯦꯁꯟꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟ ꯍꯣꯏ ꯃꯌꯥꯝꯅꯕꯨꯗꯤ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯕꯨ